Laikhidrabi loinabigi mingda upal chara kaya thakre. Kakching Kendragi hanagi MLA Oiramba Yengkhom Surchandra retired IAS na mahaki Laikhidrabi loinabi Dr. KH Sorojini retired Director Arts and Culture gi mingda mahaki mapok numit ka mari leinana Kakching Garden gi chingolda upal chara kaya thakre. Soksin lakliba environment asibu kannabagi wakhalon na mangda thamduna pangthokiba ningsing upal thaba aduga mari leinana Yengkhom Surchandra na fongdorakibada Laikhidrabi mahaki loinabi asi Manipur gi Arts and Culture gi Department gi Director oirambada natana historian amadi writer su oirambani ngasi asi mahaki Laikhidrabi loinabi asi gi mapok numit ni mahakna pamjarambagi mahakpu ningsingbo oina mahaki mapok numit asida ningsing upal thaba asi haudokpani matung tarakpa chahi singdasu lamdam asigi environment soksin lakliba asigi yengduna tongan ba mafamsing amadi Kudong chagadaba mafamsing su yengduna upalsing thabagi thabag chathagani hainasu fongdokhi. Ngasi thakiba upalsing adugi manungda laihau, uthambal, haikha, haibung, haibina chingba upal chamarom thakhi. Thariba upalsing adu hinghanaba mahaki maikaidagi angamba thodang pumnamak laugani haiba wafamsu fongdorakhi. Megi tang tara mangasi agi Mrs. Let Dr. KH Sorojini Devi Art and Culture ki Director Oibirumbi historian soiba writer soiba magi mapok numini magi mapok numit ningsingbo oinaina ngasi u thabagi thoram ama hodokpani uji sahi khuni mai mapok yakhai chama khoi thani ngasi si ai maru mapang loinana khoi laihau uthambal haibi asina chungba haikha mayam mai ngasi u Yangkhai chama purpani ngasi adu aina parisi lehauni ana masi mayam si mabu ningsing boina masung nature ge khoi gi yokhat poina khoi Kakching Garden da sai khuni u Yangkhai chama thabagi thorma hodopani matung tarpata topa jaga yenga phapam diso khoi sumba maru oiba mamin yamba tungda kana gadaba adu u sing yenga khoi thabagi thormje mathang pangthok jagani